Haina balay, home is where the heart is. Aikoigi yum asi aikoigi punsi mahing amadi isabu saktak chabada achauba thaudang lauriba potsak amani. Miyoibena khunda laitadak ngaidagi hongna yumbu makhal makha kayagi potlam chailam kayana laitingduna lakli. Jati yamabu saktak chabada natana yumbu adugi wakhalon amadi pamjaba kayabusu aigi yum aduda mami tadaba natte. Ngashidi chawkhalakpagi matung inna yumsa kaisada ahongba kaya lakli. Honglakli bakaya sing asibu sijinaduna amadi lighting kaya hapchinduna yumbu fajahan batanatana personal touch pibiduna hingbagi ahenba mahaw uma pihenba ngamba architectural firm kaya Manipur da sa fonglakli. Mashigi manungda yum kay designs tu ama uibatanatana Manipur da modern architectural design gi ahongba mayol ama puruknaba kanna honabiri. Nashidi Ahibam Prakash, principal designer yum kay designs ka unajadna wari watay sanabagi tanja amatan impacts Khangminashi Manipur na miyam na kudol tamjeri. Mayam Kurumjeri, Impact TV na paring na nasandok chariba Khangminashi Manipur Thoromasibu, Mijing Tabiriba Mayam Punumakpu Han Makada Kanel Sambanduram na Taram Nokchuri, Nasisu Miyam Gidamakta Nungai Wari Taikaya, Impact Khangminashi Manipur na Pudun Lakchuri, Nasi Equina Sanajagadori Bawari is the interior designing and its impact in Manipur Haibawahi Wariwata is the Equina Yam, especially Bagas Amakak Miyam Gidamakta Pudun Lakchuri. Ladies and gentlemen, without further ado, please welcome Mr. Ahibam Prakash, Principal Designer, Yumkai. Welcome to the show, sir. Thank you very much. Yam sir. Koisu sir ga unaning buse. Koira ba haidar. Yam koira ina plan tok zara ijai batare ko. Adum sir gi work sing adum study tok zara ko. Adubu have the opportunity je sumphang phang gi da ba haidar. But fortunately ngasi di haidar sir ga familiar ga koi wara tai sana ba gi tanja phang ga doi sing ngasi gi koi su yam nungai je ha batare. Ado sir wari je hawdok point haidar ko. Koina sir je hojik yum kai da koi gi principal designer moina hojik laibiri ni. Sir koina khangning buse koi yum kai ha base. Sigi keno se karino hai base se hana amta fasna hai biu se masi keno ni yum kai hai base sum yamna study tawraga ina thon gi ba mak tin chadi adu bo wakhan da lakpa sum akhoi gi lamji ga mari leina ba ethnical oi ba kitang akhoi gi tradition ke mari leina ba amka ki maming thon ji ne daw kan yam da catchy oi ga daw ba maming ama taw ji haina taw da gi wakhan da lakuni right yum kai have jam di phajaba pot oi yum kai thola si na wakhan la ga to mai thon ki ni si mane sai yamna su koina se hek u da yum kai se karino khang da batara ga like it's have the architect and its related fields ga su loin ma keno torong ga da ba mal hai tar maming se ta ba matam da sir aina khangjaning ma se yum kai sina koina provide to bi river service se sigis di kari service not only koi interior de koi manung koi hojik su lai ko sa sina ta Manipur ge tongan tongan form da koi de fazava interior designing ke am khak su u greba adu interior designing ki henna yum kai isne akhoi gi Manipur da pibiri ba service sidi kai no have to have you akhoi da hoji akhoi da pari ba si interior designing ma pai re then exterior mapan gi su dum pai mapan gi da khoi khudam boina landscape si dum mapan gi darka oi designing haikon laikon khudam boina garden ha si ko garden se jo khoi gi yam design chang ma pot amu oye adu main tok duna garden pai re then khoi gi resort kum ba sem ba haidi tawba ya ba mapan gi tasu mayam lai di interior ke tang na tabi da then as a whole building mo ina plop so dum khoi dum service bi haibidi tongan ma khoi yum lai kai ga mari laina ba hoi polam sings da koina Manipur da service bi ni habata yam nungai je taza matam da ado sigi yum kai sigi haurak pagi kamain tor kan da yum kai se poglak ki banu haibigi yam nungai ba wari watai yam ka suleram ga da ma ai mosi matang ga haja ge haibi sa masi koi se hana design lom da hana phomda ra pati na chadi different field mayama bu budi tawjari ko adu design di pamjer pa then koi lai ko gum bo koi dum khaji khaji tawjari lai yek koi so then koi graphic design to ri koi che advain tawdana sum lak pra kanda we started it off as a
retail section retail oina khoi je flooring gumba yumgi flooring tiles gumba marble gumba adu maina khoi je haure hamba hobada way back in early 2000s ta 2002 dai oi gani ko adwai da akhoi je eastern ceramics sana akhoi je hojare adu dagi sum design gi pot che akhoi na kari hai tare mayam tongnari chu phajai akhoi uri ne dum ko adu sum akhoi gi tongan ba amkhak semning pa akhoi da yulai ga tra akhoi da influence itel lai ga tra sumaina pot khara akhoi da sum la kan se akhoi je design je akhoi da hana ju pam bani na adum le tau je na dum ta ho gi jat ni da adu hawo matam da akhoi je kanu tawi kitchen gi akhoi modular kitchen ja modular kitchen da akhoi start tawi han boina in fact I akhoi na sum khan da modular kitchen chi Manipur da dum pioneering oi bide akhoi oi brand khalle adu maina around 2007 choice da khoi modular kitchen starting tawre adu main tawde dum hore like minded people mayam ga punjana ka hoi adu yum kai se muk tamna tamna haiba tar yum kai haiba company tamna muk yum kai da sagalak ko ne adu hoi kanu ngai ta za matam and sir aina muk yum kai se study taw za matam da engon da yamna catchy oi giba adugumba item ang kak lei haiba tar yum kai ne har ko matam da khoi yum kai gi logo mo khak yauri ba a shade of white and blue white na matak ta blue na shum tongan blue gi shades me am kak tawraga yum kai gi logos yam fazaba yamna catchy ba logo mo kak yauri logo sigi maning da so wari yamna fazaba lerang ga ma yamna series na artistic yamna obirak pani na haiba tar logo sigi so wari lerang ga ma I'm very sure adagi mata definitely logo si kamaina tawgadagi haiba por se concept sum semgale in related to the name aigi lai ba farm ji maming yum kai ji ka mari leina ba kadi oi geda ge na sum to botam da then it should be connected to the human dwelling again akoi mi ba leina ri ba jaga ji ka mari jum leina ba pam ba hai ri ba pot chai element sing je punchal la kan da aina akoi gi maitai yum sa rol la kitang kano tawre sangjal la kan da akoi gi akoi maitai yum sa gi lai ri ba yumgi kakhal hai tare ko magi leiba kakhal singje madu base to kanda aduga logo design bakti akoina atopa tim mam da sina thue concept singje semgal kanda moi da ai da smai to project pa me na body dili ra kanda adu main to ra kanda semgal e moina then ako hek pirakpaga isu yam pam bo dum oigi adu main to na logo first go da dum pam gre adu main to ya nungai ta za matam da adu sir na hozik takpi matam da ko yum kai si da ko gi tongan ba like minded people architects me am designers me am kapula pulaga ko team win lei ni haid na sa or sigi team ji sir na sigi opatan ja se lor kan da ko ju khangza hoge sir gi yum kai team se am tang introduce to bi ramu sir akhoi gi hojik se akhoi in house team am le jai in house team jira akhoi gi interior designing handle to yauri then lighting design handle to wa then akhoi gi 3D the pot kidum akhoi na shape plan to matung da akhoi 3D the pot bu semgal le last akhoi gi perspective se mayam da yeng na ba akhoi gi client ta yumbu do uhon na ba akhoi na 3D sema tamsida akhoi na 3D semgal le both interiors exteriors 3D da 3D da loina semgal le perspective boina ko masi yeng na ba client yeng na ba akhoi na singet le adumai to na 3D pai ba team mama then not only in house team in fact we have collaboration with I mean other area also atopa singa jo khoi collaboration tawe collaboration je khoi contract basis to work to we yawi that sometime akhoi 3D je khoi outsource to so yawi kai mi tam ta ko adumai to na dum teamwork ni ultimately yam nungai ji taza matam da sir habidi haina balaidna maitai gi wai khu gi wari do adu natta bi da haba tar sir hoina like minded people mayam se punjan bat nat tongan ba form mayam ga so collaboration to winner kan da punna chokhat ni definitely collaboration dong daga ai tom na work to ba su ngam pot kudima teamwork ngak tani ai ngasi maming pan daga su ko teamwork ngak tani then artist sawi akogi line of work ta artist ki importance way not only artists akogi handicraft
ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯊꯕꯛ ꯇꯧꯕꯁꯤꯡꯁꯦ ꯁꯤ ꯌꯥꯝ ꯏꯟꯚꯣꯜꯚꯃꯦꯟ ꯌꯥꯝ ꯆꯥꯎꯋꯦ ꯏ ꯀꯨꯞꯄꯗ ꯈꯪꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯪꯗꯦ ꯀꯧꯅꯥꯒꯤ ꯄ꯭ꯔꯗꯛ ꯁꯥꯕꯅꯤ ꯈꯪꯗꯦ ꯗꯦꯟ ꯂꯥꯏꯠ ꯊꯣꯛꯄꯥꯎꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏ ꯏꯊꯅꯤꯀꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯀꯧꯅꯥꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯅꯒ ꯇꯧꯔꯒ ꯂꯥꯏꯠꯁꯦ ꯋꯥꯅ ꯇꯧꯔꯒ ꯔꯤꯐ꯭ꯂꯦꯛꯇꯔꯒꯁꯤ ꯋꯥꯅ ꯁꯥꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯋꯦ ꯊꯦꯡꯅꯖꯩ ꯁꯔ ꯍꯣꯏꯒꯤ ꯀꯩꯅꯣ ꯔꯦꯁꯇꯨꯔꯦꯟꯗꯒ ꯌꯥꯝꯅ ꯑꯌꯥꯝꯕ ꯌꯨꯁ ꯇꯧꯕ ꯃꯥꯜꯂꯦ ꯌꯥꯝ ꯁꯤꯒꯨꯝꯕ ꯇꯧꯋꯤ ꯀꯩꯅꯣꯁꯦ ꯑꯗꯣ ꯋꯥꯔꯛꯁꯤꯡꯁꯦ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯑꯥꯎꯠꯁꯣꯔꯁꯤꯡ ꯇꯧꯋꯤ ꯑꯥꯔꯇꯤꯁꯁꯤꯡꯗ ꯑꯥꯔꯇꯤꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯔꯇꯤꯁꯟꯁꯤꯡꯗ ꯑꯥꯎꯠꯁꯣꯔꯁ ꯇꯧꯋꯤ ꯑꯗꯨꯅ ꯑꯥꯔꯇꯤꯁꯀꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯏꯠ ꯑꯞ ꯇꯧꯋꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯔ ꯇꯥꯖꯕ ꯃꯇꯝ ꯗꯤꯖꯥꯏꯟꯒꯤ ꯃꯇꯥꯡ ꯄꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯌꯥꯝ ꯂꯥꯛꯇꯛꯅꯕ ꯃꯇꯥꯡ ꯑꯃꯈꯛꯁꯨ ꯑꯣꯏ ꯗꯤꯖꯥꯏꯟꯒꯤ ꯃꯇꯥꯡꯁꯦ ꯑꯗꯣ ꯁꯔ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯒꯤ ꯗꯤꯖꯥꯏꯟ ꯁ꯭ꯇꯥꯏꯜ ꯑꯣꯐ ꯗꯤꯖꯥꯏꯅꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯦ ꯀꯔꯤ ꯑꯣꯏ ꯀꯃꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯒꯅꯤ ꯁꯔꯒꯤꯁꯦ ꯃꯁꯤ ꯇꯥꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯕꯠ ꯑꯦꯁ ꯄꯔ ꯇꯨ what I think what I perceive ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯅꯦꯆꯔ ꯑꯗꯨꯝ ꯕꯦꯁ ꯇꯧꯋꯤ ꯑꯜꯇꯤꯃꯦꯠꯂꯤ ꯗꯤꯖꯥꯏꯟꯁꯦ it's part of nature the base tꯧꯋꯤ then minimalist ꯄꯣꯠ ꯆꯩ ꯌꯥꯝ ꯍꯥꯞꯆꯟꯗꯕ ꯇꯅꯥꯟꯕ ꯇꯔꯨꯕ ꯍꯣꯏ ꯁꯔ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯅꯦꯆꯔꯗ ꯑꯩꯈꯣꯏ ꯕꯦꯁ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯗꯨꯃꯥꯏꯅꯅꯦ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯦꯛ ꯌꯦꯡꯖꯕ ꯃꯇꯝꯗ ꯁꯔ ꯍꯣꯏꯒꯤꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯇ꯭ꯔꯦꯟ ꯑꯣꯏꯅ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯇꯔꯟ ꯐꯤꯂꯣꯁꯣꯐꯤ ꯃꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦ ꯀꯤꯟꯁꯨꯀꯤꯕꯨ ꯍꯥꯏꯔꯁꯨ ꯋꯥꯕꯤ ꯁꯥꯕꯤꯕꯨ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯅ ꯁꯔꯒꯤ ꯗꯤꯖꯥꯏꯟꯁꯤꯡꯁꯦ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯁꯔꯅꯁꯨ ꯄꯟꯕꯤꯈꯤꯕ ꯃꯤꯅꯤꯃꯦꯂꯤꯖꯝꯒꯤ ꯑꯗꯨꯒꯨꯝꯕ ꯀꯣꯟꯁꯦꯞ ꯃꯌꯥꯝꯈꯛ ꯌꯥꯎꯕ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯑꯩꯒꯤ ꯑꯣꯏꯅ ꯀꯣꯟꯁꯦꯞꯇ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯁꯔ ꯑꯩꯅ ꯑꯦꯗ ꯑꯣꯟ ꯇꯧꯖꯔꯕꯗꯀꯣ ꯁꯔꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯟꯇꯤꯔꯤꯌꯔ ꯗꯤꯖꯥꯏꯟꯁꯦ ꯇꯧꯔꯨꯕ ꯃꯇꯝꯗ ꯌꯨꯝꯗꯨꯒꯤ ꯃꯄꯥꯟꯒ ꯗꯒꯤ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯁꯦ ꯅꯣꯟ ꯗꯤꯐꯔꯦꯟꯁ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯋꯤ ꯀꯦꯟ ꯁꯤ ꯏꯠ ꯍꯤꯌꯔ ꯏꯟ ꯗꯤꯁ ꯔꯨꯝ ꯑꯣꯜꯁꯣ ꯋꯤꯠ ꯂꯣꯠꯁ ꯑꯣꯐ ꯄ꯭ꯂꯥꯟꯠꯁ ꯑꯦꯕ꯭ꯔꯤꯋꯦꯔ ꯑꯦꯟ ꯗꯦꯟ ꯁꯤꯒꯤ ꯔꯨꯝꯁꯤꯒꯤ ꯀꯂꯔꯁꯤꯁꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝꯅ ꯑꯔꯊꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐꯤꯜ ꯑꯃꯈꯛ ꯂꯥꯏꯠꯁꯤꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯦꯆꯔꯦꯜ ꯂꯥꯏꯠꯅ ꯍꯦꯟꯅ ꯄ꯭ꯂꯦ ꯇꯧꯕ ꯁꯣꯐ ꯑꯣꯏꯕ ꯗꯤꯐ꯭ꯌꯨꯖ ꯑꯣꯏꯕ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨꯗ ꯁꯔ ꯑꯩꯅ ꯄꯔꯁꯅꯦꯜ ꯐꯤꯜ ꯇꯧꯕ ꯃꯇꯝꯗ ꯃꯄꯥꯟꯗꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯑꯥꯏ ꯑꯦꯝ ꯁ꯭ꯇꯤꯜ ꯑ ꯄꯥꯔꯠ ꯑꯣꯐ ꯗ ꯅꯦꯆꯔ ꯍꯥꯏꯕꯒꯤ ꯐꯤꯂꯤꯡꯗꯨꯗꯤ ꯑꯗꯨꯝ ꯗꯦꯐꯤꯅꯦꯠꯂꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟꯗ ꯑꯩꯈꯣꯏꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯤꯕ ꯑꯦꯔꯤꯌꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯑꯦꯂꯤꯃꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯂꯤꯃꯦꯟꯁꯤꯡꯁꯦ ꯁꯤꯅꯤꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯖꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯁꯣꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯔ ꯍꯣꯏꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯤ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯑꯍꯦꯟꯕ ꯃꯌꯥꯝ ꯑꯃꯈꯛ ꯃꯤꯌꯥꯝꯗ ꯎꯠꯄ ꯉꯝꯖꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯁꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯔ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯋꯥꯔꯤꯁꯦ ꯂꯥꯛꯆꯔꯕ ꯃꯇꯝꯗꯀꯣ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯅ ꯁꯔ ꯍꯣꯏꯒꯤ ꯂꯣꯒꯣꯒꯤ ꯃꯇꯥꯡꯗ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯌꯨꯝꯁꯥꯔꯣꯜꯁꯨ ꯄꯟꯕꯤꯈꯤ ꯁꯔ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯃꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯌꯨꯝꯁꯥꯔꯣꯜ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯌꯨꯝꯁꯥꯔꯣꯜ ꯍꯥꯟꯅ ꯌꯦꯡꯉꯣꯅ ꯍꯥꯏꯅꯔꯤꯕꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯁꯤꯒꯨꯝꯕ ꯗ ꯑꯥꯔꯠ ꯑꯣꯐ ꯃꯦꯀꯤꯡ ꯍꯥꯎꯁꯦꯁ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯗ ꯑꯥꯔꯠ ꯑꯦꯟ ꯁꯥꯏꯟꯁ ꯑꯣꯐ ꯃꯦꯀꯤꯡ ꯍꯥꯎꯁꯦꯁ ꯑꯗꯨꯅ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯔ ꯍꯣꯏꯒꯤ ꯗꯤꯖꯥꯏꯟ ꯌꯨꯝꯀꯩꯒꯤ ꯗꯤꯖꯥꯏꯟꯁꯤꯡꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯃꯣꯗꯔꯟ ꯗꯤꯖꯥꯏꯟꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯂꯤꯃꯦꯟꯠꯁ ꯃꯌꯥꯝꯈꯛ ꯑꯦꯗ ꯇꯧꯔꯛꯀꯗꯣꯏꯅꯤ ꯐꯪꯁꯅꯦꯜ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯁꯔ ꯌꯨꯝꯁꯥꯔꯣꯜꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤ ꯑꯩꯈꯣꯏ ꯌꯨꯝꯁꯥꯔꯣꯜꯁꯤ ꯑꯩꯈꯣꯏꯅ ꯃꯦꯟꯂꯤ ꯌꯨꯝꯁꯥꯔꯣꯜꯗ ꯐꯣꯀꯁ ꯇꯧꯋꯤꯀꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯀꯅꯥꯒꯨꯝꯕ ꯍꯣꯡꯕ ꯆꯥꯎꯕ ꯑꯃꯅ ꯑꯩꯗꯤ ꯕꯥꯁꯇꯨ ꯇꯧꯕꯤꯌꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯕꯥꯁꯇꯨ ꯇꯧꯋꯤ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯐꯤꯜꯗꯨꯗ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯟꯅꯩ ꯀꯟꯁꯜꯇꯦꯟꯁꯤ ꯑꯗꯨꯝ ꯇꯥꯟꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯌꯨꯝꯁꯥꯔꯣꯜꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯂꯩꯖꯔꯝꯃꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯌꯥꯎꯋꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯐꯤꯂꯣꯁꯣꯐꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠ ꯌꯥꯎꯔꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯕ ꯄꯣꯠ ꯌꯥꯎꯔꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯕ ꯍꯣꯠꯅꯖꯩ ꯑꯦꯛꯖꯥꯝꯄꯜꯁꯦ ꯍꯥꯏꯕꯤꯌꯨ ꯁꯔ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯑꯃ ꯍꯥꯏꯕꯤꯈꯤꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯔꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯏꯟꯀꯣꯄꯔꯦꯠ ꯇꯧꯒꯦ ꯍꯥꯏꯕꯅꯦꯕ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯨꯝꯁꯥꯔꯣꯜꯒꯤ ꯃꯔꯨꯑꯣꯏꯕ ꯌꯥꯝꯅ ꯄꯥꯔꯠ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯀꯌꯥꯠ ꯍꯥꯏꯇꯥꯔꯦꯀꯣ ꯀꯌꯥꯠꯁꯤꯡꯁꯤ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯋꯦ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤ ꯁꯅꯥꯃꯍꯤꯒꯤ ꯖꯒꯥ ꯍꯥꯏꯔꯁꯤ ꯁꯅꯥꯃꯍꯤ ꯖꯒꯥꯗ ꯑꯩꯈꯣꯏ ꯁꯣꯝꯗ ꯄꯣꯠ ꯑꯃ ꯊꯝꯗ ꯌꯥꯗꯕ ꯑꯃ ꯂꯥꯛꯑꯦ ꯋꯥꯁꯔꯨꯝ ꯍꯥꯏꯔꯣ ꯈꯨꯗꯝ ꯑꯣꯏꯅ ꯋꯥꯁꯔꯨꯝꯒ ꯁꯅꯥꯃꯍꯤꯒꯤꯁꯦ ꯗꯥꯏꯔꯦꯛ ꯑꯣꯟꯁꯤꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯖꯒꯥ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯄꯣꯠ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯛꯁꯦ ꯑꯩꯈꯣꯏ ꯐꯂꯥꯡꯒꯨꯝꯕ ꯑꯃ
segregation ꯐꯃꯥꯡꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏ ꯈꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯌꯥꯔꯝꯗꯕ ꯄꯣꯠꯇꯨ ꯌꯥꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯕꯦꯂꯦꯟꯁꯤꯡ ꯇꯧꯕ ꯑꯗꯨꯝ ꯆꯪꯉꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯋꯦ ꯕꯦꯂꯦꯟꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯖꯕ ꯃꯇꯝꯗꯁꯨ ꯍꯥꯏꯕꯗꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯌꯨꯝꯁꯥꯔꯣꯜ ꯍꯥꯏꯕꯁꯦ ꯂꯥꯏ ꯍꯔꯥꯎꯕꯗ ꯐꯥꯎꯕ ꯌꯨꯝꯁꯥꯔꯣꯜꯁꯦ ꯑꯩꯈꯣꯏꯅ ꯃꯥꯏꯕꯤꯅ ꯖꯒꯣꯏ ꯁꯥꯔꯒ ꯑꯩꯈꯣꯏꯗ ꯇꯥꯛꯑꯝꯃꯤꯅꯦꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯁꯤꯁꯨ ꯑꯗꯨꯝ ꯏꯟꯀꯣꯔꯄꯣꯔꯦꯠ ꯇꯧꯔꯒ ꯆꯠꯄꯤꯔꯤ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯇꯥꯖꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅꯁꯨ ꯇꯥꯖꯕ ꯃꯇꯝꯗ ꯌꯥꯝ ꯄ꯭ꯔꯥꯎꯗ ꯑꯣꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯄꯥꯔꯠ ꯐ꯭ꯔꯣꯝ ꯗꯤꯁ ꯁꯔ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯔꯦꯄꯤꯗ ꯑꯔꯕꯅꯥꯏꯖꯦꯁꯟꯁ ꯃꯌꯥꯝ ꯑꯃꯈꯛ ꯇꯧꯔꯒ ꯂꯩꯔꯤ ꯃꯅꯤꯄꯨꯔꯁꯦ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯤꯛꯈ꯭ꯔꯕ ꯚꯦꯂꯤ ꯑꯦꯔꯤꯌꯥꯁꯤ ꯈꯛꯇꯪꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯌꯥꯝꯅ ꯊꯤꯅ ꯋꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯨ ꯌꯥꯝꯅ ꯂꯩꯅꯔꯛꯇꯕ ꯑꯗꯒꯤ ꯏꯟꯇꯤꯔꯤꯌꯔ ꯗꯤꯖꯥꯏꯅꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯄꯥꯝꯕ ꯀ꯭ꯂꯥꯏꯟ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯂꯥꯛꯑꯝꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯗꯤꯖꯥꯏꯅꯤꯡꯒꯨꯝꯕꯁꯦ ꯄꯥꯝꯕ ꯐꯖꯅ ꯑꯦꯁꯊꯦꯇꯤꯀꯦꯂꯤ ꯌꯥꯝ ꯐꯖꯅ ꯂꯩꯅꯤꯡꯕ ꯀ꯭ꯂꯥꯏꯟ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯥ ꯔꯣꯜꯁꯤꯒ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟꯁꯤꯒ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯄꯣꯔꯦꯠ ꯇꯧꯅꯕꯗꯣ ꯇꯧꯅꯩ ꯃꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯖꯒꯥꯅꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯖꯒꯥꯅꯤ ꯍꯥꯏꯖꯒꯦ ꯀꯔꯤꯒꯤꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯖꯒꯥꯗꯤ ꯄꯤꯛꯂꯛꯄ ꯑꯗꯨꯒ ꯌꯨꯝ ꯁꯥꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯂꯩꯇꯕ ꯌꯥꯗꯦ ꯗꯦꯟ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯌꯨꯝꯁꯥꯔꯣꯜ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯆꯤꯟꯕ ꯖꯒꯥ ꯌꯥꯎꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯂꯩ ꯖꯒꯥ ꯄꯤꯛꯄꯁꯦ ꯗꯤꯖꯥꯏꯟ ꯋꯦꯜ ꯗꯤꯖꯥꯏꯟ ꯇꯧꯔꯗꯤꯅꯦ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯒ ꯂꯩꯕꯩꯗ ꯂꯣꯏꯅ ꯌꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯗꯣꯏꯁꯦꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯁꯨ ꯄꯤꯛꯑꯒꯁꯨ ꯄꯤꯛꯅ ꯑꯩꯈꯣꯏ ꯌꯨꯝꯁꯥꯔꯣꯜꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯑꯗꯨꯒꯤ ꯃꯤꯟꯁ ꯑꯃ ꯂꯝꯕꯤ ꯑꯃ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯨꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯏꯟꯗꯨꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯃꯥꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯤꯕ ꯁ꯭ꯄꯦꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯗꯤꯖꯥꯏꯟ ꯋꯔꯛꯁꯦ ꯑꯃꯨꯛ ꯗꯤꯖꯥꯏꯟ ꯊꯥꯗꯔꯛꯀꯗꯣꯏꯅꯦꯕ ꯋꯔꯛ ꯇꯧꯕꯤ ꯄꯤꯛꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯁ꯭ꯃꯣꯜ ꯍꯥꯎꯁ ꯗꯤꯖꯥꯏꯟ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯃꯆꯥꯒꯤ ꯀꯣꯟꯁꯦꯞ ꯇꯣꯉꯥꯟꯕ ꯂꯩ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯐꯖꯅ ꯁꯦꯝꯃꯦ ꯑꯩꯈꯣꯏꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯥꯖꯕ ꯃꯇꯝꯗ ꯁꯔ ꯑꯗꯣ ꯁꯔ ꯋꯥꯔꯤꯁꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯁꯔꯒꯤ ꯗꯤꯖꯥꯏꯟ ꯑꯃꯁꯨꯡ ꯌꯨꯝꯀꯩꯒꯤ ꯗꯤꯖꯥꯏꯅꯤꯡꯁꯤꯗ ꯑꯃꯨꯛ ꯑꯩ ꯑꯃꯨꯛ ꯐꯣꯀꯁ ꯇꯧꯖꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯝꯀꯩꯒꯤ ꯗꯤꯖꯥꯏꯅꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯥꯏꯕꯤꯈ꯭ꯔꯦ ꯁꯔ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯗ ꯑꯩꯈꯣꯏꯅ ꯕꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯦ ꯗꯤꯖꯥꯏꯟ ꯉꯥꯛꯇꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯀꯣ ꯑꯗꯣ ꯁꯔ ꯗꯤꯖꯥꯏꯅꯤꯡ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯃꯈꯛꯁꯦ ꯐꯖꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯦꯁꯊꯦꯇꯤꯛꯇꯨꯒ ꯃꯥꯒꯤ ꯀꯩꯅ ꯀꯃꯥꯏꯅ ꯐꯪꯁꯅꯦꯜ ꯑꯣꯏꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯋꯤ ꯁꯔ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯄꯣꯠ ꯑꯃ ꯍꯦꯛ ꯁꯔ ꯍꯣꯏ ꯏꯕꯥꯅꯤꯒꯤ ꯃꯃꯥꯡꯁꯦ ꯄꯣꯠ ꯑꯃ ꯍꯦꯛ ꯊꯝꯕ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯄꯣꯠꯇꯨꯗꯤ ꯌꯥꯝ ꯐꯖꯔꯕ ꯃꯥꯒꯤ ꯐꯪꯁꯟꯗꯤ ꯀꯩꯝꯇ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅꯗꯤ ꯃꯥꯒꯤ ꯑꯦꯁꯊꯦꯇꯤꯛꯇꯨꯒ ꯍꯣꯏ ꯕꯦꯂꯦꯟꯁ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯪꯖꯅꯤꯡꯉꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯅꯤ ꯊꯣꯛꯅ ꯌꯦꯡꯕ ꯌꯥꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟꯁꯤꯒ ꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯐꯖꯕꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯗꯦꯟ ꯐꯪꯁꯅꯦꯂꯤꯇꯤꯁꯨ ꯃꯔꯤ ꯂꯩꯅꯕ ꯃꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯛꯄ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯑꯅꯤꯁꯨꯕꯗ ꯐꯪꯁꯅꯦꯂꯤꯇꯤ ꯅꯠꯇꯕ ꯑꯥꯔꯠꯀꯤ ꯑꯣꯏꯕ ꯄꯣꯠ ꯑꯣꯏꯅ ꯂꯩꯕ ꯈꯨꯗꯝ ꯑꯣꯏꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯜꯞꯆꯔ ꯍꯥꯏꯔꯣ ꯁ꯭ꯀꯜꯞꯆꯔꯁꯤ ꯐꯪꯁꯅꯦꯂꯤꯇꯤ ꯉꯥꯛꯇꯅꯦꯅ ꯑꯩ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯀꯣ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯥꯔꯠꯀꯤ ꯑꯣꯏꯕ ꯚꯦꯂ꯭ꯌꯨ ꯃꯥꯒꯤ ꯐꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯕꯦꯁ ꯇꯧꯕ ꯄꯣꯠ ꯑꯃ ꯑꯅꯤ ꯂꯩ ꯑꯗꯨꯅ ꯃꯁꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯚꯤꯖꯨꯋꯦꯂꯤ ꯑꯄꯤꯂꯤꯡ ꯚꯤꯖꯨꯋꯦꯂꯤ ꯑꯦꯄꯤꯂꯤꯡ ꯑꯣꯏꯕ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯣꯜꯂꯦ ꯃꯥꯁꯦ ꯊꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯔꯥꯎꯟꯗꯤꯡꯁꯦ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯑꯦꯅꯔꯖꯤ ꯑꯃ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯦꯅꯔꯖꯤꯁꯤꯅ ꯐꯖꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯄꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯪꯁꯅꯦꯂꯤꯇꯤꯒꯤ ꯃꯇꯥꯡꯗꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯔꯁꯤ ꯒ꯭ꯂꯥꯁꯀꯤ ꯗꯣꯔ ꯍꯥꯏꯔꯁꯤ ꯒ꯭ꯂꯥꯁꯀꯤ ꯗꯣꯔꯁꯤ ꯐꯖꯕꯒꯤ ꯑꯃ ꯂꯩꯔꯦ ꯐꯪꯁꯅꯦꯂꯤꯇꯤꯒꯤ ꯑꯃ ꯂꯩꯔꯦ ꯁ꯭ꯂꯥꯏꯗꯔ ꯗꯣꯔ ꯍꯥꯏꯔꯣ ꯁ꯭ꯂꯥꯏꯗꯔ ꯗꯣꯔꯁꯦ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯂꯣꯏꯅ ꯆꯪꯍꯜꯂꯛꯄꯒꯤ ꯃꯉꯣꯟꯗ ꯐꯪꯁꯟ ꯑꯃ ꯄꯤꯔꯤ ꯑꯗꯨꯗꯤ ꯒ꯭ꯂꯥꯁꯀꯤ ꯐꯖꯕꯁꯤ ꯐꯖꯕꯗꯨꯅꯦ ꯄ꯭ꯂꯁ ꯃꯥꯏ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯃꯥꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯪꯕꯒꯤ ꯐꯪꯁꯟ ꯑꯃꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯉꯣꯟꯗ ꯐꯪꯁꯅꯦꯂꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯁꯀꯤ ꯁꯤ ꯊ꯭ꯔꯨ ꯑꯣꯏꯕꯒꯤ ꯎꯗꯅ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯁꯔꯥꯎꯟꯗꯤꯡꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯗ ꯎꯍꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯑꯅꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯂꯥꯏꯠꯀꯤꯁꯨ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯁꯔ ꯂꯥꯏꯠꯀꯤ ꯗꯦꯟ ꯁꯦꯀꯦꯟꯗ ꯂꯥꯏꯠ ꯑꯃ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯏꯪꯉꯤꯕ ꯄꯣꯠꯁꯦ ꯏꯪꯍꯟꯗꯕꯤꯗ ꯑꯩꯅ ꯋꯤꯟꯇꯔꯅꯦ ꯍꯥꯏꯔꯁꯤ ꯋꯤꯟꯇꯔꯗꯣ ꯂꯥꯏꯠꯇꯤ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯁ꯭ꯂꯥꯏꯗꯔꯁꯦ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁ꯭ꯂꯥꯏꯗꯔꯁꯦ ꯊꯤꯡꯖꯤꯟꯕ ꯃꯇꯝꯗ ꯃꯄꯥꯟꯗ ꯂꯩꯕ ꯏꯪꯕꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯨꯗꯗꯤ
environment tuga maning environment tuga kitang khaidu e glass tu lei ragadi blood magi nungsa du changhal le manunda sumain to dana khoi my functionality sha balancing to hai tare yam nungai je ta za matam da adu sir aina hozik designing gi matang za koina wari shana matam da sir aingon da mind da pop tor pa question am kak lai ha bata sigi se aseng ma thok ta it's just happened to my friend also agi mana ba sam artistic oi mahak se aduga mok ngasai aduga mahak se magi shumang si da ha bata khoi gi landscape work se khatawning ba haitar khoi Japanese gen gardening gumba like gen gardening gumba like he wants to play with the stone also like arrange torga thambud ado halaman sing ni haitar ko sa khoi gi kamai nang na si thamjan guitar di kamai tong ni like ka haitar khoi gi maitei gi wena de khoi deva karma toy bani na haitar ushop ke ka tor ko matam da si taw guitar di space leite khote nang yam man hara kanda habdi solution ama por pangam gi dana taw gi deba han sing nang ngam kanda lunga sai khoi gi landscape designing su taw hai ko yum kai designing se sigi matang se lak matam se kamai tor kanda ani sigi balance se compromise taw ge da yam phajaba kenoni area ni hoi idea khoi gi yum khoi gi sumang hai tare ne ko sumang landscape tong ninge aduga ngi sai gi khoi gi lainari ba khoi gi channel lon chat hai tare ko channel lon chat di kitang chana da ba हाइबडी सेरेमनी अखोगी एनी फंक्शन ब्लांग मतम दा जगह दु दा नापी लोई थाजलो नत्रगा नुंग खिजलगदी अखोगी कितंग फरक तारुद्रा हाइबगी पोट ने बा लाइचे मसी याम चुम्मे मसी दा अखोइना ख्वाइदगी दरकार ताइशा पोट खुदमक अखोगी मागी जगह लु लई अखोगी मैनेजमेंट हाइब तारे कितंग सेमदोक समजिन हाइब तारे ने अखोइना खुदमोइना पिअगदी अखोई इंसाई सेरेमनी की जगह तो कितंग खाइदो होगा सिगरेट को तव थमनी अदुगी अकोई बदोइना लैंडस्केप तो बकसु काइते खुदम ओइना अखोई वाल मचा म सेंगत पे याई उजी हाइट ब जगह दुगी वाल दु दा अखोई स्टोन नुंगी स्टोन गार्डन नाइना बोगी लाई खुदम ओइना होजगी हाइट ईस्टर्न की डिजाइन हाइरो जेन गार्डन हाइरो मागी स्टोन म्याम ले स्टोन दो मा वाल दो खिलगदी अदु मागी लैंडस्केप की मागी feelings in the loina reflect awre exactly aduna dum balancing to pachang sigi topic se amna su kanar ga dawa mal hai tare amasung abdi gen philosophy de guma kan toning ba khangning ba mi sing na sai tare sigi show sing kan kitang idea guma ni kitang lak ga dawa mal adu sir makha tar point architect ama khakta aina yamna hangning ba wahang khar lei ha tare sigi sida or designer ama khakta yamna hangning bo hai ama khak lei se khoina mai te sing na haina ba matam da mi ama keno to hon ge mudhan ge ha tare ga di yum saw ne inchalu hai ba gi matang ma yam kan lei ko sa sigi matang sida sir khoina yum bu sa ba tare ga ma je paisa pai khala abani ma je keno tor abani ha bi concept am khak lei ba gai gi no hai ba khoi manipur da hojik train ne sa nei je yum ma sa ga hai tare di tap tang hai jel la kan da grand finale oina sagalak pana ta di ma do yum sa ba ko pillar yam chong na ari gi foundation yam lu na chen ba adu ma mayam do aduna ta di yum je yum ko de ha tare ma adu gi sigi matang se so as a designer of yum kai ka principal designer of yum kai kari phong do ni ha view akhoi gi hoje hai bo phom yam phajo bo phom de akhoi gi sta hoji akhoi gi sanabi moina yum je akhoi kamaina khan gi ha ba sen kitang pai drogadi अखोई जुम फजबद लैबिया साब ngam हाबगी वखलोन नबद अखोई दम लैने मसी पोट अखोइना हाइजेनिंग बजी कनोनी अखोगी स्मॉल हाउस डिजाइन अमा लैरी युम जे पिंग दम साबा फजु फजहन बा अदुम मनुंग द अखोगी दरका तारिबा मी अमी की संग दिया द्रब दरका तारिबा पोसे लोइना दम फंगबा डिजाइन तोबी आई देन अखोगी फाउंडेशन हेक्ता चाउ हाइजन बगी केसु मथौ ताति कईगिनो हाई तारगदी आइना ngam पोटू आइना फाउंडेशन चाउना हैरगदी आई साबल सन ngam साबल आइगी 1 crore पाइ दबाइना 1 crore की फाउंडेशन द हैरगदी आइगोंद लोसन अवाबम ओइरनी हौजि हाइबो पोटुनी अदु ओइरगदी इसागी हाइब हौजि हाइबिदो अखोइगी जुम साउना इंजललेन हाइबगी वखम मा लैदो अदि पोटो दुम थु हाइ तारे अदुना देन सेकेंड दा अखोइगी जुम साब मतमदा मागी जुम साबगी मचाक है तारे मचाक से सेकना सादे यादी है लेती सिगी मतंग दा अखोइना कितंग अवेयरनेस हाइगत्रा कितंग अखोइना कितंग मेसेज फोंदोंग बसे ताकपीस लेबाकी मड हाउस लेबाकी युमजी याम फजै लेबाकी युमजी याम अपीलिंग ओय यामना एनवायरनमेंट फ्रेंडली ओय लेबदे याम कंफर्टेबल ओय अदु लेबाकी युम साबगी पोटसिमा
ꯂꯩ ꯍꯥꯏꯁꯤ ꯑꯩ ꯊꯝꯖꯒꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯣꯞꯁꯟ ꯂꯩꯔꯤꯕ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯁ꯭ꯇꯗꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯕꯖꯦꯠꯇꯨꯗ ꯌꯥꯝꯅ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯌꯥꯒꯗ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯈꯟꯖꯩ ꯑꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯠ ꯍꯥꯎꯁꯀꯤ ꯃꯇꯥꯡꯁꯦ ꯁꯔ ꯄꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅꯁꯨ ꯁꯨꯝ ꯁ꯭ꯇꯗꯤ ꯇꯧꯖꯔꯨꯕ ꯃꯇꯝꯗ ꯋꯥꯔꯜ ꯋꯥꯏꯗꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯠ ꯍꯥꯎꯁꯀꯤ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯍꯦꯟꯅ ꯄꯥꯝꯅꯔꯛꯄꯒꯤ ꯃꯆꯠ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟ ꯂꯝꯗꯗꯤ ꯃꯠ ꯍꯥꯎꯁꯁꯤꯅ ꯍꯦꯟꯅ ꯄꯥꯝꯅꯔꯛꯄꯒꯤ ꯃꯆꯠ ꯑꯃꯈꯛꯇꯤ ꯌꯥꯝ ꯀꯟꯅ ꯎꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯣ ꯃꯠ ꯍꯥꯎꯁꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯃꯥꯡꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯥꯔꯣꯜꯗꯒ ꯌꯥꯎꯔꯝꯃꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯠ ꯍꯥꯎꯁ ꯉꯥꯛꯇꯅꯤ ꯇꯨꯔꯦꯟꯒꯤ ꯂꯩꯉꯣꯏꯅ ꯇꯩꯕ ꯑꯗꯒꯤ ꯂꯩꯇꯥꯟꯅ ꯑꯗꯨꯃꯥꯏꯅ ꯔꯪ ꯇꯩꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯈꯛꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯒꯗꯣꯏꯔꯥ ꯁꯔ ꯍꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯠ ꯍꯥꯎꯁꯇꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯐꯣꯀꯁ ꯇꯧꯕ ꯑꯦꯔꯤꯌꯥꯅꯤ ꯗꯦꯟ ꯑꯩꯈꯣꯏ ꯄ꯭ꯔꯃꯣꯠ ꯇꯧꯏ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯃꯣꯠ ꯇꯧꯔꯛꯏꯁꯦ ꯃꯠ ꯍꯥꯎꯁꯁꯦ ꯕꯠ ꯚꯦꯔꯤ ꯐ꯭ꯌꯨ ꯇꯦꯀꯔ ꯈꯤꯇꯪ ꯃꯌꯥꯝꯅ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯂꯧꯁꯟꯕꯤꯕ ꯈꯤꯇꯪ ꯋꯥꯠꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯄꯣꯠꯁꯤꯒꯤ ꯃꯥꯒꯤ ꯀꯥꯟꯅꯕ ꯃꯥꯒꯤ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯝꯗ ꯃꯌꯥꯝ ꯁꯣꯏꯗꯅ ꯑꯗꯨꯝ ꯃꯁꯤꯗ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯊꯝꯕꯤꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯦ ꯀꯩꯒꯤꯅꯣꯗꯤ ꯃꯠ ꯍꯥꯎꯁꯁꯦ ꯌꯥꯝꯅ ꯂꯩꯕꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯑꯗꯨꯒ ꯗꯤꯖꯥꯏꯟꯗꯁꯨ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯚꯔꯁꯦꯇꯥꯏꯜ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯚꯔꯁꯦꯇꯥꯏꯜ ꯑꯣꯏꯕ ꯃꯦꯇꯔꯤꯌꯦꯜꯅꯤ ꯃꯥꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅꯁꯨ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯃꯇꯝꯗꯁꯨ ꯆꯠꯅꯔꯝꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯄꯣꯠꯁꯦ ꯈꯤꯇꯪ ꯅꯥꯀꯟꯗ ꯊꯝꯕꯒ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯃꯠ ꯍꯥꯎꯁꯁꯦ ꯌꯥꯝꯅ ꯃꯥꯒꯤ ꯗꯤꯖꯥꯏꯟꯒꯤ ꯀꯣꯟꯁꯦꯞꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯍꯧꯖꯤꯛꯁꯦ ꯃꯠ ꯍꯥꯎꯁꯀꯤ ꯗꯤꯖꯥꯏꯟꯁꯦ ꯌꯥꯝ ꯆꯠꯅꯔꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯠ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯂꯩꯕꯥꯛ ꯍꯥꯏꯕ ꯄꯣꯠ ꯂꯩꯕꯥꯛ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯁꯣꯔꯁꯤꯡ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯤꯅ ꯕꯖꯦꯠꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯪꯉꯤꯕ ꯁꯦꯟꯁꯤꯗ ꯌꯥꯝꯅ ꯍꯟꯊꯍꯟꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯆꯥꯟꯅꯕ ꯄꯣꯠ ꯑꯣꯏ ꯃꯠ ꯍꯥꯎꯁꯁꯦ plus changing climatic condition and changing environmental conditions is sustainable ꯌꯥꯝ ꯁꯁꯇꯦꯅꯦꯕꯜ ꯑꯣꯏꯕ ꯃꯦꯇꯔꯤꯌꯦꯜꯅꯤ ꯃꯥꯁꯤ ꯑꯗꯨꯅ ꯁꯁꯇꯦꯅꯦꯕꯜ ꯗꯤꯖꯥꯏꯟꯗꯁꯨ ꯃꯠ ꯍꯥꯎꯁꯁꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯩ ꯗꯦꯟ ꯃꯠ ꯍꯥꯎꯁꯁꯤ ꯌꯥꯝ ꯐꯖꯕ ꯄꯣꯠ ꯑꯃꯒ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯑꯩ ꯆꯍꯤ ꯈꯔ ꯂꯩꯅꯔꯦ ꯃꯠ ꯍꯥꯎꯁꯁꯤꯗꯀꯣ ꯑꯩꯅ ꯔꯤꯄꯦꯌꯔꯤꯡ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯥꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤ ꯐꯂꯥꯡ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛꯀꯤ ꯐꯂꯥꯡꯁꯦ ꯑꯩꯈꯣꯏꯅ ꯋꯥꯏ ꯍꯦꯛ ꯇꯩꯊꯣꯛꯄ ꯃꯇꯝꯗ ꯃꯁꯤꯗ ꯀꯔꯤ ꯑꯣꯏꯒꯦꯗ ꯑꯍꯟꯕ ꯑꯃ ꯑꯣꯏ ꯃꯥꯅꯤ ꯆꯨꯝꯕꯅꯤ ꯌꯥꯝ ꯈꯦꯠꯅꯕ ꯄꯣꯠ ꯑꯃꯈꯛ ꯂꯩꯔꯤ ꯆꯞ ꯃꯥꯟꯅꯕ ꯁꯥꯗ ꯉꯥꯏꯔꯤꯕ ꯑꯃꯒꯤ ꯐꯤꯂꯤꯡ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯄꯣꯔꯛꯄ ꯉꯝꯃꯦꯕ ꯃꯗꯨꯒꯤ ꯃꯉꯣꯟꯗ ꯐꯪꯁꯅꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯩꯌꯦ ꯃꯠ ꯍꯥꯎꯁꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯠ ꯍꯥꯎꯁꯁꯤ ꯌꯥꯝꯅ ꯐꯖꯕ ꯄꯣꯠꯅꯦꯅ ꯍꯥꯏꯖꯒꯦ ꯃꯇꯥꯡꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯠ ꯍꯥꯎꯁꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯕꯥꯛꯀꯤ ꯌꯨꯝꯗ ꯂꯩꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯌꯨꯝꯁꯦ ꯅꯧꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧ ꯂꯩꯕꯥꯛ ꯇꯩꯁꯟꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯅꯝꯗꯨꯁꯨ ꯑꯗꯨꯝ ꯑꯅꯧꯕ ꯌꯨꯝ ꯑꯅꯧꯕꯗ ꯁꯪꯒꯥꯕꯒꯤ ꯃꯅꯝꯁꯨ ꯑꯗꯨꯝ ꯅꯝꯕꯗꯣ ꯑꯦꯛꯖꯦꯛꯂꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯕꯗꯧꯅ ꯐꯥꯎꯋꯦ ꯗꯦꯟ ꯑꯩꯅ ꯇꯩꯅꯤꯡꯕ ꯔꯪ ꯇꯩꯒꯦꯔꯥ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤꯀꯣ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯉꯁꯥꯏꯒꯤ ꯃꯠ ꯍꯥꯎꯁ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯈꯟꯅꯕ ꯑꯃꯒ ꯂꯩ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯔꯐꯦꯁꯁꯦ ꯑꯩꯈꯣꯏ ꯃꯣꯜ ꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩ ꯁꯔꯐꯦꯁꯁꯦ ꯑꯦꯛꯖꯦꯛꯂꯤ ꯑꯩꯈꯣꯏꯅ ꯆꯦꯛꯅ ꯁꯥꯔꯤꯕ ꯑꯗꯨꯃꯥꯏꯅ ꯁꯔꯐꯦꯁꯁꯦ ꯃꯣꯜꯍꯟꯕ ꯌꯥꯏ ꯔꯪ ꯊꯥꯒꯦꯁꯨ ꯑꯗꯨꯝ ꯌꯥꯏ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯨꯅꯨ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯅꯨ ꯇꯩꯒꯦꯁꯨ ꯌꯥꯏ ꯃꯁꯤ ꯃꯥꯏ ꯑꯣꯞꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯃꯠ ꯍꯥꯎꯁꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯀ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯍꯦꯛꯇ ꯍꯜꯍꯟꯕ ꯌꯥꯕ ꯑꯩ ꯉꯁꯤ ꯍꯜꯍꯜꯂꯒꯦꯅ ꯍꯦꯛꯇ ꯑꯍꯟꯕ ꯍꯦꯛꯇ ꯑꯣꯟꯊꯣꯛꯄ ꯌꯥꯕ ꯄꯣꯠꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔ ꯃꯠ ꯍꯥꯎꯁꯀꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝ ꯇꯥꯛꯄꯤꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯁꯨ ꯅꯍꯥꯟꯋꯥꯏꯒꯤ ꯀꯥꯎꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯃꯦꯃꯣꯔꯤꯁ ꯃꯌꯥꯝꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯍꯟꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯔ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯤꯇꯦꯛꯆꯔ ꯑꯃꯁꯨꯡ ꯏꯟꯇꯤꯔꯤꯌꯔ ꯗꯤꯖꯥꯏꯅꯤꯡꯒꯤ ꯀꯣꯟꯁꯦꯞꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯂꯥꯛꯆꯕ ꯃꯇꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯁꯀꯣꯟꯁꯦꯞꯁꯟ ꯑꯃꯈꯛꯇꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯃ ꯁꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯥꯔꯀꯤꯇꯦꯛꯇꯣ ꯇꯥꯟꯅꯧꯅꯦ ꯅꯠꯇ꯭ꯔꯒ ꯏꯟꯇꯤꯔꯤꯌꯔ ꯗꯤꯖꯥꯏꯅꯔꯗꯣ ꯇꯥꯟꯅꯧꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯌꯨꯝ ꯁꯥꯒꯗꯧꯔꯤꯕ ꯃꯤꯁꯤꯅ ꯑꯀꯤꯕ ꯑꯃꯈꯛ ꯐꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯑꯁ ꯑꯗꯨꯒꯤ ꯕꯖꯦꯠ ꯂꯩꯇꯦꯗ ꯑꯩꯈꯣꯏ ꯌꯥꯅꯕ ꯑꯗꯨꯝ ꯁꯥꯖꯟꯈ꯭ꯔꯁꯦ ꯍꯥꯏꯕꯒꯤ ꯀꯣꯛ ꯑꯃꯈꯛ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯇꯧꯔꯒ ꯕꯣꯔ ꯃꯤꯁꯇ꯭ꯔꯤ ꯇꯧꯔꯒ ꯑꯗꯨꯝ ꯁꯥꯖꯟꯈꯤꯕꯗꯣ ꯍꯥꯏꯕꯗꯤ ꯑꯥꯔꯀꯤꯇꯦꯛ ꯇꯥꯟꯅꯒꯗꯕ ꯃꯤꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯈꯨꯠ ꯊꯦꯛꯄ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯤꯁꯀꯣꯟꯁꯦꯞꯁꯟꯁꯦ ꯁꯔ ꯈꯤꯇꯪ ꯀꯩꯅꯣ ꯆꯨꯝꯊꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝꯅ
ꯃꯔꯨꯑꯣꯏꯕ ꯑꯦꯔꯤꯌꯥꯅꯦꯅ ꯍꯥꯏꯖꯒꯦ ꯀꯔꯤꯒꯤꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯁꯥꯕꯁꯨ ꯌꯥꯎꯅꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯜꯂ ꯆꯨꯝꯃꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯗꯣꯏꯁꯤ ꯀꯩꯅꯣꯅꯤ ꯔꯥꯏꯠ ꯑꯆꯨꯝꯕ ꯗꯤꯖꯥꯏꯅꯔ ꯑꯃ ꯑꯦꯛꯁꯄꯥꯔꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯃ ꯇꯥꯟꯅꯕ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯄꯣꯠ ꯑꯃꯈꯛ ꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯒꯤ ꯃꯇꯥꯡꯗꯣ ꯁꯦꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯕꯖꯦꯠꯁꯦ ꯑꯩ ꯁꯤ ꯂꯩꯔꯦ ꯍꯥꯏꯔꯁꯤꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯤꯕ ꯕꯖꯦꯠꯁꯦ ꯃꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏ ꯌꯥꯅꯕ ꯁꯦꯝꯕꯤꯌꯨ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟꯁꯤꯗ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯏꯟꯀꯣꯄꯔꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯕꯖꯦꯠꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯗꯤꯖꯥꯏꯟ ꯇꯧꯕ ꯌꯥꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯖꯒꯥ ꯑꯃ ꯂꯩꯌꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯍꯥꯏꯔꯤꯕ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨ ꯉꯁꯥꯏꯒꯤ ꯑꯦꯛꯁꯄꯥꯔꯠ ꯅꯠꯇ꯭ꯔꯒ ꯗꯤꯖꯥꯏꯅꯔꯁꯤꯡꯒ ꯇꯥꯟꯅꯔꯒꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯂꯧꯕ ꯌꯥꯒꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯖꯒꯥ ꯑꯃ ꯁꯦꯝꯕ ꯉꯝꯃꯦ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯣꯏꯁꯟ ꯑꯃꯈꯛꯁꯨ ꯑꯃꯨꯛ ꯁ꯭ꯇꯣꯟ ꯑꯃꯈꯛ ꯊ꯭ꯔꯣ ꯇꯧꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯁꯔ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯔ ꯃꯌꯥꯝꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯐꯥꯔꯝ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯑꯃꯈꯛꯇꯤ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯥꯔꯀꯤꯇꯦꯛꯆꯔ ꯐꯥꯔꯝ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯃꯌꯥꯝꯁꯤꯅ why should they choose Yumkai? What is so unique and so special about Yumkai? Okay. ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯀꯩꯅꯣꯅꯤ ꯃꯌꯥꯝꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯗꯦꯟ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤꯁꯦ ꯈꯤꯇꯪ ꯅꯦꯆꯔꯦꯜ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯗ ꯕꯦꯁ ꯇꯧꯕ ꯏꯪ ꯂꯧꯕ ꯌꯥꯝ ꯁꯤꯔꯦꯟ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩ ꯗꯦꯟ ꯅꯨꯡꯁꯤꯕꯤꯕꯅꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯨꯝꯀꯩ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄ꯭ꯂꯁ ꯍꯥꯏꯕꯗꯤ ꯁꯔ ꯍꯣꯏꯒꯤ ꯗꯤꯖꯥꯏꯟꯁꯤꯁꯨ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯋꯥꯟ ꯑꯣꯐ ꯑ ꯀꯥꯏꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯇꯩꯁꯦ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯑꯥꯔꯇꯤꯁꯇꯤꯛ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯂꯁ ꯐꯪꯁꯅꯦꯜ ꯑꯣꯏꯕꯁꯦ ꯁꯤꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯄꯥꯝꯅꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯔ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯖꯦꯛꯀꯗꯤ ꯄꯥꯏꯕꯤꯔꯤ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯁꯨꯝ ꯑꯩꯈꯣꯏ ꯌꯨꯝ ꯈꯔ ꯑꯗꯨꯝ ꯄꯥꯏꯔꯤ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯍꯣꯂꯤꯗꯦ ꯍꯣꯝ ꯍꯥꯏꯕ ꯇꯥꯔꯦ ꯆꯤꯡꯃꯩꯔꯣꯡꯗ ꯍꯣꯂꯤꯗꯦ ꯍꯣꯝ ꯑꯃ ꯄꯥꯏꯔꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯍꯥꯏꯔꯤꯕ ꯍꯣꯝꯁꯦ ꯈꯤꯇꯪ ꯃꯇꯝꯗꯤ ꯆꯪꯉꯦ ꯁꯦꯝꯕꯗꯀꯣ ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯑꯣꯟꯒꯣꯌꯤꯡꯅꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯃ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯄꯥꯏꯔꯤ ꯗꯦꯟ ꯅꯝꯕꯣꯜꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯔꯤꯖꯣꯔꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯁ꯭ꯇꯦꯖ ꯌꯥꯎꯕ ꯔꯤꯖꯣꯔꯠꯁꯤꯗ ꯁ꯭ꯇꯦꯖꯀꯤ ꯐꯦꯁꯤꯂꯤꯇꯤ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟꯒ ꯇꯧꯕ ꯌꯥꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯁꯦꯝꯖꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯔ ꯁꯨꯝ ꯄ꯭ꯔꯣꯖꯦꯛ ꯑꯃꯅꯤ ꯁꯨꯝ ꯄꯥꯏꯖꯔꯤ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟꯁꯨ ꯑꯩꯅ ꯁꯔ ꯍꯣꯏꯒꯤ ꯁꯨꯝ ꯁ꯭ꯇꯗꯤ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯍꯥꯟꯁꯨ ꯁꯔ ꯍꯣꯏꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃꯈꯛꯇ ꯆꯠꯆꯔꯨꯏ ꯊ꯭ꯔꯨ ꯋꯥꯟ ꯑꯣꯐ ꯃꯥꯏ ꯐ꯭ꯔꯦꯟ ꯀꯩꯅꯣ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯒꯤꯗ ꯑꯩꯅ ꯆꯠꯂꯨꯏꯕ ꯁꯣ ꯑꯥꯏ ꯋꯥꯁ ꯇꯣकिꯡ ꯋꯤꯠ ꯗ ꯑꯣꯅꯔꯁ ꯑꯦꯟ ꯗꯦꯟ ꯗꯦ ꯇꯣꯜ ꯃꯤ ꯗꯦꯠ ꯑꯩꯈꯣꯏꯒꯤ ꯌꯨꯝꯀꯩꯁꯦ ꯑꯩꯅ ꯀꯩꯒꯤ ꯌꯨꯝꯀꯩ ꯆꯨꯁ ꯇꯧꯔꯤꯅꯣ ꯁꯨꯝ ꯍꯪꯉꯨꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯁꯔ ꯍꯣꯏꯒꯤꯗꯤ ꯑꯗ ꯃꯣꯏꯅ ꯍꯥꯏꯌꯦ ꯌꯨꯝꯀꯩꯁꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯈꯛ ꯄꯤꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛꯅꯦꯅ ꯈꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯋꯔꯛ ꯇꯧꯋꯤ ꯑꯗꯨꯒꯤ ꯄꯤꯔꯤꯅꯦꯅꯁꯨ ꯍꯥꯏꯔꯛꯄ ꯑꯃꯁꯨ ꯂꯩ ꯑꯩꯅ ꯁꯤꯒꯤ ꯀꯩꯅꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯂꯧꯔꯀꯥꯟꯗ ꯁꯔꯗꯁꯨ ꯑꯩꯅ ꯇꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯥꯏ ꯋꯥꯟ ꯇꯨ ꯁꯔꯄ꯭ꯔꯥꯏꯖ ꯌꯨ ꯃꯁꯤ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤꯅꯦ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯗ ꯕꯦꯁ ꯑꯥꯎꯠꯄꯨꯠ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯦꯟ ꯔꯤꯖꯜꯇꯨ ꯐꯪꯅꯕ ꯍꯣꯠꯅꯕꯒꯤ ꯑꯩꯈꯣꯏꯗ ꯏꯟꯀ꯭ꯂꯥꯏꯅꯦꯁꯟ ꯋꯥꯈꯜꯂꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯕ ꯑꯩꯈꯣꯏꯗ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯀꯣꯟꯁꯦꯞ ꯋꯥꯈꯜꯂꯣꯟꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯎꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅꯤ ꯃꯣꯏꯅ ꯍꯥꯏꯕꯤꯔꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯣꯏ once again thank you ꯑꯗꯨꯒꯤꯁꯨ ꯑꯗꯨꯒ ꯁꯔ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯀꯩꯒꯤ ꯗꯤꯖꯥꯏꯟꯁꯤꯡꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯤ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯃꯌꯥꯝꯁꯨ ꯌꯥꯝ ꯄꯥꯝꯒꯅꯦꯕ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯌꯨꯝꯀꯩꯁꯦ ꯀꯟꯇꯦꯛ ꯇꯧꯅꯤꯡꯕ ꯃꯤ ꯃꯌꯥꯝ ꯑꯃꯈꯛꯇꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯁꯦ ꯁꯤꯁꯦ ꯀꯗꯥꯏꯗ ꯁꯣꯁꯤꯌൽ ꯃꯦꯗꯤꯌꯥ ꯍꯦꯟꯗꯜ ꯄꯥꯏꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯣꯟ ꯅꯝꯕꯔꯒꯨꯝꯕ ꯑꯦꯅꯤꯋꯦꯔ ꯀꯟꯇꯦꯛ ꯇꯧꯕ ꯌꯥꯕ ꯑꯗꯩ ꯑꯣꯐꯤꯁ ꯂꯩꯕꯤꯕ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯤꯅ ꯀꯟꯇꯦꯛ ꯇꯧꯔꯛꯄ ꯌꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯦ ꯑꯩꯈꯣই ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃ ꯂꯩꯖꯩ ꯌꯨꯝꯀꯩꯒꯤꯀꯣ ꯃꯁꯤꯗꯁꯨ ꯆꯪꯕꯤꯔꯒ ꯃꯌꯥꯝ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯃꯥꯒꯤ ꯃꯦꯁꯦꯟꯖꯔꯗ ꯄꯥꯎ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ ꯏꯃꯦꯜ ꯌꯥꯎꯖꯔꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯔꯤ
then akhoi office ta lakpiraga thaminaraga chekon da leje yakoi che second ge address dum Facebook page da zum leibi bani na adu zum jingbi bi yagani adam tang lakpiraga adum mayam si dum unabi yabi gi jaga lekin yam nungai bo opportunity ma su oigado mal sir ga wari shaning ma de khoi myam khak leiri hai tar adu bo khoi gi thorom Khangminashi Manipur sin akatna matam oibani na hai tar sir ga kuina pukmen pawmena bagi tanja sidi fangjaroi dore hai tar adu bo sir loshilak poina waroi sin amo oina hai tar ko sir Manipur da hoji yum saning ba mi ni kayam di leram gado male adu kadai da kari tawraga kamain tawraga saga doino hai ba khangdo myam khak leram gado male hai tar adu sigi matang sida koina sir na as an designer moina hai tar ko advice ki tang pibiramu sir basi designer tanu bisam important oyana haijage masa matum da tawbasi yawi yawdabri natte ko adubu mayam gi ne yengura di designer important oyana khalle kaigino di akhoi sik sum chakhot palam haibitare ko hojik jo khoi develop tori palam sing akhoi gi sum yengma batam da moi gi lamji da designer lo tani muise designer lo yam tani designer gi magi role asobo ma lei na haijage aduna akhoi designer ban tana view then budget to akhoi gi kitang control tawraga sem gi har ga ju adum designer duna magi management to ya bi gi jaga lei budget management gi lei budget management jaga yam chawon lei adu mind tawraga akhoi gi family raga di isana pami poto hanggadra ne khalle yam nungai je masi yam na maman yam ba wahai ni habatar habadi khoina isana khangdabi da habatar I can do anything ngi wakalon ro sumjat ki batar ga di kona su soira ka doine ba yam nungai je sir sir gi chillo matam kya kai thopit na ngak tang dor ba so koi impact tv da ngala ba sai tar khoina khangdaba hoi khangdaba myam khak su khanghore habatar tung koina yum kai gi lakadaba project sing desu lakadaba thabak thorom sing desu hai tar koina hena mai pak pu bi have impact tv gi mai kai degi sir da hijeri sir yam nungai jar thank you so much once again sir mashini ngasigi impact tv na sandok chariba Khangminashi Manipur gi thoram mathangi episode ta anubo personality amamuk miyam gi damakta pudun lakchige impact tv bu bijing tadun lebiu